ngasi phongkiba tongan manipuri si phongsing amasum thokiba thodawa thoksingdagi maruibi ipausing miyamna thamjagi ahanbada pona pham pausi digi lokosaraga Takhellambam Ramananda na wapham Kaya Sengdoklakli English ngamaga samapan ga maudraga mapandagi hauraga ngasi fawda iramdam sida ishorgi afaba wapau haidok saduna lakpasida ahenba akan boy wata singna lamdam sida leiribi tongan jati amasung kangluki isil nawsingi thamoi sonkiba sajal gi isli naw singi thamoi son ki baloinana mitei pangal singi pungning wakha nungai hen khidaba mitei linings laishonda pungning lupsari bi isli naw singi thamoi son ki baloinana hairok te lairi bi isli naw singi wakha nungai hen khidaba punamak adugi damak thamoi son nungai jadi amasum isagi asoi beni khanjaduna isin inaw jati furu punamakna kananati khanbiduna kokpiyu haina Christian gi wapau sanokpa Takhellambam Ramanandana sign tawduna thadurokpa sirolaman haidi matungda asigumba si amuhana thoktana bo khotna jagani eduga asikaknatana manipur gi jati punmakna tangkhul naga kuki kom siru aimol sothe maring lamkang paumai anal rongmai liangmai mar paite kabui thadau punamaki maphamdasu nungluk sari amasum sengdok sari matudi ayu hai watana nakhoibusu suon khiba leirabadi nakhoinasu kokpiyu haina punamakta nungluk sari hairi Seolasina makha taratuna mahakna singdoraklibiti mak masagi YouTube account laiti thagaliba punamak miyamna nungsibiduna thagalak mangaktani adubu ngasidi thagaliba singasina miyamgi thamoi soknaba maram oirabanina social media digi video clip singasi laukthokpiyu haijarianisu pawsida makha tanasu phungdorakli makasa thara point to papaman energy efficiency index ta Manipur point 1.5 tagi hena hengat pangamdri Manipur apunma point samagi manung nipan khaktamak phangdi report Union Health Minister of Power and New and Renewables Energy Minister Kaya Sengdoklakli ngasi SEEI State Energy Efficiency Index 2021-2022 phongkre report sida Manipur na hokiba sai English ngani kunnagina kunga mathoidigi point 1.5 tigi hena hengat pangamdaba loinana apunba group mari ki manung mari subada lekre ngasi phongkiba SEEI 2021-2022 asida punna category mari thokna khaitokli apunba point sama lebigi manungda ahanba category da point humfu henba state amasum union territory singbu front runner haina khaitokli anisuba group da point 50 to 64 phangmasingbu SUber ahum sup group point 30 to 49.5 phawba phangmasingbu contender amasum mari suba group da point 35 gi manungna phangmasingbu aspirant haina khaitokli Manipur na apunma point samagi manungda nipan khaktamak phangduna aspirant group ta lairi report adugi matungina sector taya thokna khaidokpagi manungda Manipur municipal services ki apun point tara lebegi manungda point 3.5 phangmangki transport ki point tara ga truk lebegi manungda point ama phangmangki apunba point tara ga nithoi leiba cross sector da point ahum phangmangki lemhauriba sector sing agriculture discoms industry hamasum building the state sina point phangam khide Manipur na SEEI 2021-2022 da phangkiba point ni phana se hokiba sahi English ngani kunnagina kunga mathoi ki SEEI gi report ki point 1.5 khatamak hengali bisang si sada 23.1 ni haina report adu da piri ngasi New Delhi da pangthokiba state amasum union territory singi RPM Review Planning and Monitoring meeting the Union Minister Kaya Sengdoklakli phongdokibada SEEI 2021-2022 report as Power Minister gi statutory body ama oiriba BEE Bureau of Energy Efficiency na AEEE Alliance for Energy Efficiency Economy ga khusamnaraga siamani report as national priority the yumpham oiraga indicator yankhai the framework oidun pak puthokani SEEI 2021-2022 asida state manga Andhra Pradesh, Karnataka, Kerala, Rajasthan amasum Telangana na point humfugi matak phangduna front runner state ori state mari Assam, Haryana, Maharashtra amasum Punjab na point 50 to 60 phawgi manungda phangduna SUber category da lekre mamangi report ka sangdamnabra Karnataka, Andhra Pradesh, Assam amasum Chandigarh na state group singi manungda khwaidigi performance fazaba state amasum union territory singoi masigi mathakta khwaidigi hena improvements leba state na Telangana amasum Andhra Pradesh noidi index asi state singna energy saving na panam thama amasum emission hantan bada mating oina bigi damak puthokani index asigi matung ina energy efficiency the state singna ahongma puraktuna national gi oina sustainable development goal thamliba panam
amadu mapung fana bhona bani haiden su paushida makata na su phongdorakli atoba paw madana Myanmar gi energy drink gi can double coated oirambadagi kangpokpida yonba thingre Myanmar sab energy drink gi can double coated marol ani oiramba thengnabadagi duplicate oiramgani haina singnabadagi energy drink sing si kangpokpi town da yonamra kangpokpi youth union na thingba thangre Myanmar sab energy drink sing Cycle Hill Town Committee amasum Cycle Hill Town Youth Club na Cycle Hill Town athingba thangre Myanmar sab energy drink hornamasum shek asi kaithildagi miyamna yamna pamna leiduna thaknaribani adu energy drink makhala ani asigi can double coated oirama thingnare hadi Myanmar sab energy drink sing asi Myanmar Consumer Beverage Limited Yangon na puthokpani home energy drink ki maku masu asi deep green oil duga sekina masu ani haibadi higok amadi gold masu da lai adubu higok masu gi sek haina thab energy drink can sing double coated toraga honamasum gold masu gi sek sing sarak yolama thinarakani hon energy drink sing makhalasi lupa humfu dagin hundra masum seki mamal na lupa 50 da yoli energy drink makhal sing asi cm da season bi range sing natragana components sing ayamba na mane hairi energy drink singi can double coated oirama thengnabadigi kangbokpi youth union ngasi dukan sing drive sathabaga loina na fokat kemadi original natragan duplicate oirabasu kangbokpi town da Myanmar saba energy drink makhalamata yonba yaro hen su athingba thamkhen su paus na makhatana su phongdorakli makasa tharak poina sana leba pauksi dige topa maruebi i pausung myamna thamjage lamdam sigi puwari gi sagon naraglaba thongnambol bi amuhana semjinba hore puwari digi leraglaba masakmo amata kaihandana semjinga dawri kumja english ngani kungi January 8 gi ayu angan bada ninkhai khraba thongnambol mi hanagi masa adu kaihandana semga sagana balengang thabak lokhat paukre hana thong si sabada sejna kiba masak singa du ningthina survey tawraba matungna maduga magun manaba polam sing sejnaraga thong si sagadori bin hari kumja english ngani taraga mapan gi July taraga taruk thong sida asau makulam horakpadigi lengangna mi lanthok lansin tawba thinglaga thamkhraba matungda kumja english ngani kungi January 8 gi ayu angan bada thong sigi sarukhara ningkhairakibani loinana thong sigi phibam hena soksindana ba works department gi matingdagi makatana ningkhairakna ba yona ngaklo piraga thamnakhibani thong si hanagi matogumna shimga sagana bigi damuk Manipur lenga ki art and culture department na se minister nongthongbam beren gi pauktak matungina akhangai singe masum mapan gi farm sing tanaraga thabak paikhat pa horakpani hainsu pauksi sina phangba paun haidi hauzik sangsi liba thaba se shimga sagana bigi manung janba oirabusu ahan bi hoina thong si saba matamna kari karama masak mathum sing sizinaki makoi quality amasum matau kramna hanagi phibam adu mapangal leinaba sangba sagatpa yagani haibigi survey ama satharaba loiraba matungda hanagi mawongga samana saba haugadoribani hauze sathariba survey du gi saru ama oina sangsin bani haina pausna sumakatan haidi ningthau chandrakiti gi matam kumja english ngamaga sani pan gi yankhai ga marida British engineer amana sarama thonga si Manipur lengana kumja english ngamaga samapan ga maudra ga ni thoidagi The Manipur Ancient and Historical Monuments and Archaeological Science and Remains Act 1976 ki makhada ngak senduna thama mapham nifuga mapan gi manung da ama oina yauribani thong asi ahanba ningkhai ba horakpa matamaduna lengana Archaeological Survey of India ra CE duna thong asi semjin bina ba khan ki balekre loinana Archaeological Survey of India gi expert team ama laktuna yengsilam ki balekre makoina thong asi semjin ba yagani semjin bada mateng pangani haina phongdoklamlaga loinana semjin ba ngaiduna leiringaida kumja english ngani kungi January 8 da amuk ningkhai rakhibani loinana chief minister N Birena su thong asi semganaba project ama sanaba mari renaba officials na khangan ki ba sulekhrabani thong asi nauna semgatringaida atai saruk sing makhata ningkhai rakpadagi ngakthoknabagi damak public works department gi mating loinana yotna ngaklo piraga thamlakhibani hawkhiba numit kharan gi mamang gi thong samganaba lengang thabak lokhat pa horakhibani hainasu pausna makhatari makasa tharak poina to papomna Trinamool NCP amadi CPI bu National Party uhen khitre Election Commission of India na Trinamool Congress TMC Nationalist Congress Party NCP amasum Communist Party of India CPI di National Party webigi mingthul tu lokthokre Election Commission of India na ngasi thokib order magi matungina Delhi Chief Minister Arvind Kejriwal na lusing Aam Admi Party bu National Party unes khangkhre handa pangthokiba Delhi Goa Punjab sum Gujarat ki mikhalda Aam Admi Party na mai pakhi bi yenglaga party is the National Party ki status bi khibin hari amaramda
उत्तर प्रदेश की RLD, आंध्र प्रदेश की BRS, मणिपुर की BDA, पुदुचेरी की PMK, वेस्ट बंगाल की RSP, मिजोरम की MP सिदगिसु स्टेट पार्टी ओइबी स्टेटस अदु लौथोके। हौजिक लेबासिगी ओइना BJP, कांग्रेस, CPIM, बहुजन समाज पार्टी, नेशनल पीपल्स पार्टी, आम आदमी पार्टी, नेशनल पार्टी की थाकता लेरी। सेरासिदा नागालैंड की लोक जनशक्ति पार्टी, मेघालय की वॉइस ऑन द पीपल्स पार्टी, त्रिपुरा की त्रिपुरा मोथाब स्टेट पार्टी ओइना सखंगले हाइनसु एजेंसी की फंग पाउसना सुमखाताना खंगलकली। अतोप पाउमना कक्सिंग खुनाल की वाटर सप्लाई प्लान की रिजर्व साब लोइद्रिंगे मफम क्या यूरम थेंगनरे। लोकल कॉन्ट्रैक्टर थबक सिन्नाहनिंगी केरंजित। न्यू डेवलपमेंट्स बैंक NDB की सेंडिंग मखादा लुपा करोड़ मापनगा लाख तराक नथे मुक्संग कक्सिंग खुनाल पैखलिबा ऑगमेंटेशन ऑफ अर्बन वाटर सप्लाई स्कीम की थबक MLA केरंजित नंगसी यंगसिन किबदा वाटर टैंक सिंग मफम क्या इसिंग यूरम थेंगनखरे। MLA ना PSED डिपार्टमेंट की चीफ इंजीनियर मदि थबा सिबु सुरिबा की स्टोन अमुहना यंगसिन नियम सुमना थबक सुनना पाउ ताकपिखरे। MLA रंजित मखातन हाई वाटर सप्लाई की वाटर टैंक अहुम की मनुंगदा वाटर टैंक अनिदा मफम कुन हेना यूरिबसिना ताकपदि क्वालिटी कंट्रोल तौद्रे ताकपनि मसक नाइब कंपनी अमना असुमना थबक तौरंबसिदा अंगक पपोई लेंगासिना अर्बन एरिया पैखलिब वाटर सप्लाई स्कीम खुदिमा कंपनी सिंग खुसिनरिबसिना नियम सुमना क्वालिटी कंट्रोल तौननबनि हाइरबसु थबा सिमो मडिल तादब क्या यावरे। थबक से लोकल की कॉन्ट्रैक्टर सिंगसु सुहंदुना कंपटीशन तौहंदुना थबक सुहलबदि हेना क्वालिटी लैबि हेनगनि हाइदि माना मखा तारादुन हाई की स्टोन माकी मैकेदि की नुआइतबसु लेति मखोगी थबक थौरमसिंगदा माकी असेंबली कंस्टिट्यूएंसी ता पैखतपद मतिंग पांगदुना लाक्लिबनि लेंगाना करम एजेंडा की स्टोन खक्तदा यामख्रब थबक सिंगसि पीरिबनो हाइबा अदुमदि खंजद्रे। पॉलिटिकलाइज तब नते मणिपुर की लेरिबा कॉन्ट्रैक्टर सिंग थबक पीबियो हाइन वोकट मिफम फाव बफामदुना खोंजंग संगसिलिबसिंग अदसु थबक सुवंदुना क्वालिटी मेंटेन तौना सुबा ताना हनबिबसु याब्रा खले। खोंसर अदुदा लोइनरखिबा PHED की चीफ इंजीनियर संग्रई फाव बासुन हाई मियोइबा हाइबसि सोयदबा ngamde असिगुम थोंग से हेक फोकस यावी। रिजर्वर अनी यूरीब मफम सीमेंट कोटिंग बिलामती कापसिंदुन येंसी हौजिक्ति सीमेंट कोटिंग तौनबा अनौब टेक्नोलॉजी मैम लेरी कन्ना कापसन लेरी मधु तौरगा अमुक येंसी मधुदसु यादरबदि रिजर्वर मनुंगदा RCC लेयर अमुक हापलगा सेम की मोंग अदुदा अमुक सेमसी था अमगी मनुंग स्कीम असे सोयदना सेम लुसिंदुना म्याम द इसिंग पिनाबो होनरगनि हेने सपुंदोखि कक्सिंग खुनौदगी मियोमन फुंदोरकपगी मतुंगिना लेंगाना पैखत पिरिबा थबक सही कुंथ्रा की ओइना सत्नब मोन क्वालिटी मेंटेन तौना सिमनिंगे। हौजिक नौना सेमगा सगलिब वाटर सप्लाई की थबक खुसुअसि मियामना पेनिंग हाइदि रिजर्वर सि यूरकपना मरम ओइरगा चेंथरकप इसिंगना इंडोब्रमा सुगुनु लंबिदा इसिंग चेंथरकले। रिजर्वर अने असि खकनतना फिल्टर की रिजर्वर असिसु यूरमगनि हाइबगी सिंगनबले मरम असिना थबक सुरिब कंपनी अमसुम लेंगाके मरि लेनब लोइसंगना मतम कुइना सत्नगदब मोंगदा सेमनिंगी हाइकेनसु पाउसुदा मखाताना सफुंदोरकली। मखा सथरक पोइन हुयेलन पाउदगी तोप मरुइबी इ पाउसुम मैम थमजगी MLA थांगजम अरुण कुमार की मथक्ता वा इराबर अमसुम ओहिनरी फाइल तौरप इलेक्शन पिटिशन MLA ना मेंटेनेबल ओइदे हैरप वोकट की जजमेंट अमसुम ऑर्डर ngasi लाउथोकलगनि। मणिपुर की तरागनिथु सुबे असेंबली मिखल वांखै असेंबली कंस्टिट्यूएंसी की माइपोलखिबे MLA थांगजम अरुण कुमार मसुम अतोप मियो अनि की मथक्ता मिखल माकल लंबा तौनखिबे वाई इराबोर मसुम ओख्रम हेनरीना फाइल तौरखिबे इलेक्शन पिटिशन नंबर 24 of 2022 अमसुम 1 of 2022 बु मरम सादे अमसुम मेंटेनेबल ओइदि हाइबग लोइनना हाई कोर्ट ऑफ मणिपुर न लखतुना खनफम थोकदे हैरखिबा MLA सी की वोकचिंगी वयल की जजमेंट अमसुम ऑर्डर हायें हाई कोर्ट ना लाउथोकलगनि। तुआन में पिटिशनर ने फाइल तौरखिबे इलेक्शन पिटिशन सिंग असि मरम सादे अमसुम मेंटेनेबल ओइदि हैरखिबा थांगजम अरुण कुमार की वोकचिंग अदुबु कोर्ट असिना miscellaneous case election petition number 135 of 2022, 136 of 2022, 137 of 2022, 138 of 2022, 50 of 2022 amasung 67 of 2022 oina lakhibani MLA थांगजम अरुण कुमार की वोकतर वसिगी मनुंगदा मागना कोर्ट प्लेयर तौरक्लिबना मा की मथक्ता पिटिशनर अनिना फाइल तौरक्लिब इलेक्शन पिटिशन सिंग असि मेंटेनेबल ओइदि हाइबा खक्तनतना मसिदा हाइद्रबसु यावा हैरफम थोक्तबु वाफम सिंगसु योक्सलक्ले मरम असिना सिगुम मखल की प्लीडिंग सिंग असि पिटिशनर अनिना मा की मथक्ता फाइल तौरक्लिब इलेक्शन पिटिशन सिंगदगी लौथोकपियु हाइबसिनि
MLA asigi mathakta election petition ani file toroklabsu ma ki maikedi gi election petition singa simaram sade masum high court na Wayel satapam thokta masu maintainable oidaba petition sing oide habagloina mathau tadaba wapham singsu pansilakle haraduna lokthokpiu habigi tuwan wakataru ase petitioner ani gi mathakta file torokhibana court na wakat asigi matang laikhai ta thoknaba masigi wayel sing thengthang naina satadun lakhibani loina wakat sing asigi wayel satharakliba court asigi justice and bimol bench na MLA asigi maikedi gi tarokliba wakat sing apun wakat taru miscellaneous case asigi judgment amas order lokthoknaba gi damak bench asigi course list ke item number 1 dagi horaga tuye power puna list tokibani apun ba item sing asigi manungna petitioner ani na file torakhiba election petition ani MLA na y irabor amas okram henariga atopami ani gi mathata file torakpa election recrimination petition ani o hinari ni MLA asig atopami ani gi mathata file torakpa miscellaneous case election petition number 55 of 2022 su list of boss yauri adu hayeng gi oina di MLA TS Arun Kumar gi makeri gi petitioner ani gi election petition singa gi mathata thangal ki bu wakataru miscellaneous case singa sigi judgment am order lautolaga lemori bi election petition ani election recrimination petition ani amasum o hinari na file torakpa miscellaneous case election petition number 55 of 2022 gi di matter singa sigi mathangi numit lepna bagi dama course list asida list tawbada yawbuni hena su pause na makatana sa phungdorakli makasa tharakpoina top pomana mitop sing athubada khandok haudrabadi yelhomi singi khungul mutkragani Dr. Khaidem athawa Manipur lengana NRC updation tawbana tragana inaunawna semangamra Professor R.K. Narendra Manipur lengana National Register of Citizens NRC updation tawbana tragana inaunawba semangamra masum thaba sida logi mathau taba leibra haibna singbusing mamutan nainaba sangi NRC updation tawba haibi seal amasum manpower yamna sangmagaloina central government ki paktak matuk in register general of India gi miyeng makhada pangthokadaba thabak oibana India government bu yahan basangi haina Manipur gi saknairaba demographer Professor R.K. Narendra na pauksi sida phungdorakli pauksi esina akhanana unarubada maakna makhata na phungdokhibada Manipur NRC sengba saganaba honabada authentic oiba lainga na piriba saktak se document sing amasum lainga ki oiba miyoi khudingmaki information yawba maru oiba se sang sing sangani amuk hena maru oiribadi cut of year laptop pasi somani cut of year laptop pada akakna sahi tha numitana tana pungpham phaw fix taw sangi hairiba akakna matamduda lainga ki authenticated oiba matamdugi miyoi khudingmaki information yawba maru oiba se sang sing khara natraga amat oiriba su leiba sangi Hairiba information singdu the base oiraga langdai si lepkadoribani maramasina NRC haibisi karino Assam gi NRC updation tawbada kari information na base tawki haibin singbasing munatigat pamathawtai National Register of Citizens NRC haibisi India gi manung amasu mapa lebak singda leiba yauna India gi tasing citizens yalomi singdagi su oina sema register amani ningtamba India ama oiraknabagi tungda lebak sagi yalomi singdagi oiba register ama thambagi tangai fadaba lakpadagi ihan hanbo oina NRC si English singa magasama panu yangkai gi matogi census ki individuals slip ta khongalakpa information singdagi amu hanna yelhomi khudingmaki masama ki maru oina information sing khara lokatuna kalam taraka mapan yawa NRC form ni isilaga sema register amani masi boy koina NRC 1951 haina khangnai masigi matungni Assam natan India gi state amatada NRC si amu hanna update ngasi phawba tawdri pausi si da magna makha taraduna Assam na kari gi damak NRC gi updation tawkhibano haibigi maramdi Assam na maru oina matamamagi is Pakistan ki mitop mayam ama hupsilakpadagi Assam demographic imbalance thoktuna Assami singi updating maru oina nat sanabi lol lining na singbasing tamna mangsilakpada natana Assami singi hingnabagi masa oiriba setmilon mitop singna paisilakpa kunai sibak semgadaribani lengak lon phawbada sauna sething pirakpadagi English nga maga samapan ga humdra ga mapan dagi English nga maga samapan ga marfu ga mga phawba sahi taruk subna misimina kya yawn Assam dagi mitop sing khandoktuna halhan kho haina asoba hesitation ama satharaba matung India government ka thengthang kya da handok hanjin kyarak tawnarba matungda yasinaduna close taraga mga yawba Assam Accord 1985 ki August taraga mga da khuyek pinaki Accord asigi makada mitop khandoknabagi damak NRC updation tawkhibani
cut off year sigi matang lenga ka yasinaraba accord sigi matung ina English singa mga samapan ko humfuga taru ki January amagi momangda Assam da leraglaba mitop singbo Assam da lebi India gi citizen amani haina sakhangbiba English singa mga samapan ga humfuga taru ki January amadagi English singa mga samapan ga humdraga mathoigi Mars kunga marigi ahingnongyai phawda sanglakiba mitop singbuna face manner makhoi mitop ni haina khangdokpa numitudagi sei taragi matungda Assam da leriba miyoi singbu India citizen amani haina mathamana naina sakhangbiba yauri hairiba matam sigi manungda makhoida bot lepa bot thadaba yahandaba English singa mga samapan ga humdraga mathoigi Mars kunga manga dagi sanglakpa mitop singbuna lo kain sanglakpa mitop ni haina khangdokpa loinana maramda halanki kadabani haibsini mitop singbu Assam da lebi India gi citizen amani haina sakhangbi thong singa si satharakpada Assami singda constitutional legislative amasung administrative safeguard pi buloinana Assami singi culture social linguistic identity amasung Assami singi heritage protection pi gadabani haiba Assam accord ki maru oina clause taruk asi India lengangna thabak oina matam sangna pangthoraktabana maram oiraga English singa magsamapan ko humdraga mathugi Mars kunga mangagi matungna su mitop sangsilakpa leptaba mitop singna bot lepa amasum thadaba yahanduna lehalakpa ani subada India gi atop state amasum union territory singda the Foreigners Act 1946 ki matungina mitop khandokpagi cut off year 1941 gi July taraga mapun oiraga Assam gi winadi 1983 gi October da Parliament the Illegal Migration Department by Tribunals Act 1983 passed tawduna Assam digi oina cut off year 1971 gi March 25 oihalakpa mamai thangna mitop su khandoktaba madugi mathakta non and void oiba Legal Migration Terminations by Tribunals Act 1983 su sana halakpadigi ek asi laktokpiyo masum Assam the NRC sana hanbiyo haiduna Supreme Court ta PIL thangalakpadigi sei kya sangna wayel satharaba matungna apex court asina 2014 gi July 20 da Assam da NRC updation sahi ahungi manungda pangthoknaba center amasum Assam government da pauktak pi khian su phungdorak khian su paus na makhatar phungdorak limem tendang asum na thamjaram gi duga makasa ta jarak poina to pamaroi ba paukranamo makasa tarak poina to papauna masagi loina bi amasum masa ani halaba matung matum da sijakre tabadu yamna nungaita thawdo amu oina Haryana gi Zoazard nupa man masagi loina bi nupi amadi masa ani halaba matung mak masasu matum da sijakraina police ki mekedi gi phongtorakli police ki report matung na thawdo si duzana police station gi manung sanba madana khurda village tangasi ayu angan ra thokibani nupa sin ahan bada ma ki loina bi amadi masa nupi buhana makhuri laghatuna halaba matung masa nupa su hat ki bo rambi amadi madugi matung mak masa matum da thawri yal gi sijakhi bo rambi yabigi khudam sing phangi laikhidraba singasi gi mungaksamda dakham tabu loinana makokta sokpagi mamisui laikhidraba nupa si factory da thapak suba miyamani aduga laikhidraba makoi gi masano piye duna hauji masagi class 11 aduga masano pana class 9 tamlibani kari manang midamak makoina ka henu phireba si laukibano haiba hojuma ki oina di japsana khangmangamtri thawdu osigi matana police na case ma register tawduna thijanbagi thabak sataba hokraina su pawusta palakli Makasa tarak poina na harol gi thawdang paukse dige topa maruiba paukranum commando ama thabak tagi suspend dakre ngarang thobal area da pharmacy ma sanglaga double barrel gun utuna kihalaga sirap thakto kiba hauji SP thobal commando in ATS tawraga lairiba anisuba IRB gi personnel lunjangam lungdim thabak tagi suspend dakre athubuda departmental inquiry loiraba matungna maral gi matungina dandi phiragani haina chief minister N Berena ma ki Twitter thagalakiba horolama da su hairi Atopa Pawanamo Femina Miss India gi state winner singna Little Flower School gi mahiroi singi interaction pangdokre Loktak Part ki fazaba singna ngakre tha sigi taraga mangada pangthokodoriba Femina Miss India Grand Finale 2023 da sarugyana ba Imphal da lairiba Femina Miss India 2023 gi state kuntra gi winner singna ngasi Little Flower English School Loktak Lake INA headquarter amasum ima kaithil satuna photo session bangdokre loinana ima kaithil lairemi khurumkre state winner sing aduna ngasi tidim lambi gi sangai prod riba Little Flower English School sakhi state winner sing aduna school adu thunglaba matamda mairoi sing amasum oja sing taran okhi mairoi sing aduna state winner sing adu bu ok poina nat kweba jagoi sing su pangthoki loinana school adu gi class 10 gi mahiroi sing interactive session ama pangthoki mahiroi sing aduna wahang sing adu gi pakum kya state winner sing aduna pibaga loinana makhoi gi experience sing share toki
ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯂꯦꯛꯇ ꯐꯣꯇꯣ ꯁꯨꯠ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯖꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯏꯁꯇꯦꯠ ꯋꯤꯅꯔꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯄꯣꯛꯈꯤ ꯃꯣꯏꯔꯥꯡꯒꯤ ꯑꯥꯏꯑꯦꯟꯑꯦꯗꯁꯨ ꯚꯤꯖꯤꯠ ꯇꯧꯈꯤ ꯂꯣꯏꯅꯅ ꯏꯃꯥ ꯀꯩꯊꯦꯜꯗꯁꯨ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯈꯨꯔꯨꯝꯕ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯁꯨꯠ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯁꯛꯇꯤ ꯄꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯏꯁꯇꯦꯠꯀꯤ ꯀꯜꯆꯔꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯈꯤ ꯄꯟꯕ ꯌꯥꯕꯗꯤ VLCCꯒꯤ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯑꯃꯗꯤ ꯇ꯭ꯔꯦꯟꯁ ꯀꯣ-ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥꯁꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯅ ꯍꯣꯁ ꯑꯗꯨꯒ ORRA ꯐꯥꯏꯟ ꯖꯨꯋꯦꯂꯔꯤ ꯃꯦꯛꯑꯞ ꯄꯥꯔꯠꯅꯔꯁ ꯀꯣꯂꯔꯕꯔ ꯃꯦꯠ ꯐꯣꯔ ꯃꯦꯖꯤꯛ ꯑꯃꯁꯨꯡ ꯔꯥꯖꯅꯤꯒꯟꯙꯥ ꯍꯣꯜꯁꯅ ꯀꯣ-ꯄꯥꯋꯔ ꯑꯣꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯊꯝꯖꯤꯜꯂꯝꯂꯤ ꯄꯣꯛꯄ ꯅꯨꯃꯤꯠ 6ꯅꯤꯔꯣꯝꯗ ꯉꯥꯏꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯍꯤꯂꯥ ꯀꯜꯌꯥꯟ ꯁꯃꯤꯇ꯭ꯔꯤ ꯗꯨꯏꯂꯂꯦꯅ ꯆꯂꯥꯏꯕ ꯕꯣꯏꯁ ꯆꯤꯜꯗ꯭ꯔꯦꯟꯁ ꯍꯣꯝꯒꯤ ꯒꯦꯠꯇ ꯂꯩꯕ ꯀ꯭ꯔꯦꯗꯜ ꯄꯣꯏꯟꯠ ꯂꯣꯟꯅ ꯊꯝꯖꯤꯜꯂꯝꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯅ ꯈꯨꯗꯛꯇ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ KG 3 ꯂꯨꯝꯂꯨꯝꯕ ꯑꯉꯥꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯕ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤꯗ ꯊꯝꯗꯨꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯦꯒꯦꯜ ꯒꯥꯔꯖꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯄꯦꯔꯦꯟꯠꯁꯤꯡꯅ ꯀ꯭ꯂꯦꯝ ꯇꯧꯔꯗ꯭ꯔꯕꯗꯤ ꯑꯦꯗꯣꯞꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯂꯣꯏꯁꯪꯒꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝꯅ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ